ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯦꯌꯔꯄꯣꯔꯠ ꯂꯣꯝꯗ ꯂꯥꯛꯂꯒ ꯑꯔꯥꯏꯚꯦꯜꯁ ꯒꯦꯠ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩ ꯄꯨꯔꯅ. ꯃꯇꯝꯗꯤ ꯈꯔ ꯉꯜꯂꯦ. ꯉꯜꯂꯕꯁꯨ ꯃꯌꯨꯝꯔꯣꯝꯗ ꯑꯃꯨꯛ ꯍꯜꯂꯨꯕ ꯐꯔꯛ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ. ꯐꯝꯅ ꯐꯝꯅ ꯑꯥꯔꯇꯤꯀꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯥꯔꯒ ꯂꯩ. ꯑꯗꯨꯝꯅ 40 ꯃꯤꯅꯠꯁꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯆꯦꯒꯤ ꯀꯣꯜ ꯂꯥꯛꯏ. ꯌꯧꯔꯛꯑꯕꯣ? ꯌꯧꯔꯦ. ꯂꯒꯦꯖꯀ ꯑꯝꯇ ꯂꯧꯔꯛꯈꯤꯒꯦ. ꯕꯦꯃꯗꯤ ꯃꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ? ꯃꯁꯥꯁꯦ ꯏꯄꯠ ꯄꯠꯊꯔꯦ. ꯋꯥꯔꯤꯔ ꯀꯩꯅꯣ? ꯕꯦꯃꯥ, ꯅꯪ ꯃꯥꯝꯁꯤꯅ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥꯅ ꯍꯪꯉꯤꯌꯦ. ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡꯗꯨꯗ ꯐꯣꯟꯗꯨ ꯄꯤ. ꯃꯥꯝꯁꯤ, ꯍꯥꯎꯅꯦ. ꯀꯣꯛ ꯉꯥꯎꯕ꯭ꯔꯣ? ꯋꯥꯕ꯭ꯔꯣ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯆꯥꯛ ꯂꯥꯝꯃꯦ. ꯆꯥꯛ ꯂꯥꯝꯃꯦꯕ? ꯀꯩ ꯂꯩꯔꯝꯃꯨꯒꯦ? ꯅꯪꯕꯨ ꯀꯩ ꯆꯥꯕ ꯌꯥꯒꯦ? ꯈꯪꯗꯦ ꯑꯗꯨꯗꯤ. ꯊꯣꯛꯂꯛꯑꯣ ꯐꯖꯅ. ꯊꯣꯛꯂꯛꯑꯒ ꯌꯦꯡꯉꯁꯤ ꯀꯩ ꯆꯥꯕ ꯌꯥꯒꯦꯗꯣ. ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯔꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯩ. ꯑꯗꯨꯒ ꯆꯥꯅꯕꯗ ꯑꯆꯝꯕ ꯀꯔꯤ ꯌꯥꯎꯕꯅꯣ ꯌꯦꯡꯉꯤ. ꯄꯦꯀꯦꯖ ꯐꯨꯗꯁꯨ ꯌꯥꯔꯝꯗꯧꯕ ꯃꯥꯟꯗꯦ ꯈꯜꯂꯗꯨꯅ ꯀꯦꯛꯀꯨꯝꯕ ꯑꯇꯩ ꯂꯣꯏꯅ ꯇꯣꯛꯂꯦ. ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯊꯣꯛꯂꯛꯏ. ꯁꯨꯅꯤꯜꯗ ꯀꯣꯜ ꯇꯧꯏ. ꯅꯪ ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯑꯦ. ꯌꯧꯗ ꯉꯥꯏꯔꯤ. ꯆꯤꯝꯁꯤ ꯍꯣꯏ ꯌꯧꯔꯛꯑꯦ ꯍꯥꯏꯕ꯭ꯔꯣ? ꯊꯦꯡꯅꯔꯕꯣ? ꯑꯧ, ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯀꯩ ꯂꯩꯒꯦ? ꯐ꯭ꯔꯨꯠꯁꯀꯨꯝꯕ? ꯂꯐꯣꯏ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ. ꯑꯇꯩꯗꯤ ꯈꯪꯗꯦ. ꯅꯪ ꯑꯝꯇ ꯂꯩꯕꯤꯔꯝꯒꯦꯔꯥ? ꯑꯦꯚꯣꯀꯥꯗꯣꯒꯨꯝꯕ, ꯑꯇꯩꯗꯤ ꯀꯣꯝꯂꯥ ꯊꯣꯛꯑꯁꯨ ꯌꯥꯏ. ꯍꯣꯏꯅꯦ. ꯑꯇꯩꯗꯤ? ꯆꯤꯀꯟ ꯕ꯭ꯔꯦꯁꯇꯨꯒ ꯈꯔ ꯂꯧꯔꯝꯃꯣ, ꯑꯇꯩ ꯌꯥꯎꯍꯟꯗꯕꯤꯗ. ꯍꯣꯏ. ꯁꯨꯞ ꯁꯦꯝꯅꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ. ꯑꯩ ꯇꯧꯔꯝꯃꯒꯦ. ꯌꯥꯔꯦꯅꯦ ꯑꯗꯨꯒꯤꯗꯤ. ꯍꯣꯏ, ꯅꯪꯅ ꯈꯔ ꯌꯦꯡꯉꯁꯤꯜꯂꯝꯃꯣ. ꯆꯥꯕ ꯌꯥꯕ ꯌꯥꯗꯕꯗꯣ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ. ꯆꯥꯛ ꯂꯥꯝꯃꯤ. ꯑꯩ ꯀꯔꯤ ꯄꯤꯖꯗꯣꯏꯅꯣ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯁ꯭ꯋꯥꯏꯁꯤꯗ. ꯑꯣ, ꯂꯥꯛꯑꯣ. ꯍꯦꯛ ꯂꯥꯛꯄꯒ ꯆꯥꯕ ꯌꯥꯕ ꯏꯁꯤꯜꯂꯝꯃꯒꯦ. ꯑꯣꯀꯦ. ꯑꯁꯨꯝꯅ ꯊꯕꯛ ꯈꯔꯗꯨ ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯦꯞꯇꯨꯅ ꯊꯣꯛꯂꯛꯄ ꯉꯥꯏꯔꯦ. ꯈꯔ ꯀꯨꯏꯅ ꯉꯥꯏꯅꯩ. ꯀꯣꯟꯅꯊꯪꯗ ꯎꯔꯛꯂꯦ ꯂꯒꯦꯖ ꯀꯥꯔꯠ ꯑꯗꯨ ꯏꯜꯂꯒ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ. ꯄꯨꯔꯅ ꯂꯦꯞꯂꯝꯕꯗꯒꯤ ꯊꯨꯅ ꯆꯪꯁꯤꯜꯂꯦ. ꯃꯥꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯆꯪꯂꯛꯄ ꯑꯣꯏꯕꯅ ꯑꯣꯐꯤꯁ ꯕꯦꯒ ꯑꯗꯨꯁꯨ ꯌꯥꯜꯂꯤꯕꯅꯤ. ꯃꯔꯤ ꯑꯗꯨ ꯐꯩꯅ ꯂꯦꯡꯖꯨꯝꯗ ꯌꯥꯟꯁꯤꯟꯈ꯭ꯔꯒ ꯃꯆꯦꯗꯒꯤ ꯀꯥꯔꯠ ꯑꯗꯨ ꯂꯧꯗꯨꯅ ꯏꯜꯂꯤ. ꯑꯉꯥꯡꯗꯨꯗꯁꯨ ꯌꯦꯡꯉꯤ. ꯕꯦꯃꯥ, ꯌꯥꯝ ꯋꯥꯔꯕꯣ ꯅꯪꯕꯣ? ꯄꯨꯕꯤꯌꯨꯔꯣ? ꯆꯠꯂꯣꯍꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯛꯏ. ꯄꯨꯔꯅꯒꯤ ꯃꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯕꯁꯨ ꯆꯥꯎꯔꯕꯅꯤ. ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯩꯁꯥꯕꯤꯅꯤ ꯈꯟꯕ ꯍꯧꯔꯛꯂꯕ ꯃꯇꯥꯡꯅꯤ. ꯅꯣꯛꯂꯕꯁꯨ ꯃꯁꯥꯗꯨ ꯋꯥꯕꯒꯤ ꯃꯃꯤꯗꯤ ꯇꯥꯔꯦ. ꯃꯃꯤꯠꯀꯥꯗꯨ ꯏꯀꯨꯠ ꯀꯨꯠꯁꯤꯟꯈ꯭ꯔꯦ. ꯄꯨꯔꯅ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯌꯧꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯇꯔꯃꯤꯅꯦꯜ 3 ꯑꯣꯏꯕꯅ ꯇꯦꯛꯁꯤ ꯇꯣꯡꯅꯕ ꯆꯠꯄꯁꯤ ꯈꯔ ꯁꯥꯡꯅ ꯆꯠꯅꯩ. ꯗꯤꯄꯥꯔꯆꯔ ꯒꯦꯠ ꯂꯣꯝꯗ ꯆꯠꯂꯒ ꯇꯣꯡꯗꯣꯔꯤꯕꯅꯤ. ꯎꯄꯥꯏ ꯂꯩꯇ ꯑꯉꯥꯡꯗꯨ ꯈꯣꯡꯅ ꯈꯔ ꯄꯨꯔꯦ. ꯇꯦꯛꯁꯤ ꯕꯨꯛ ꯇꯧꯗꯨꯅ ꯂꯥꯛꯄꯒ ꯄꯣꯠ ꯆꯩꯁꯤꯡ ꯃꯔꯤ ꯍꯥꯞꯆꯤꯜꯂꯤ. ꯀꯔꯤꯅꯣ ꯌꯥꯝꯁꯨ ꯌꯥꯝꯃꯟꯈ꯭ꯔꯦ. ꯍꯥꯏ, ꯂꯥꯛꯂꯕꯅꯤꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯇ ꯌꯥꯕ꯭ꯔꯣ? ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯄꯪꯄꯤꯗ ꯄꯤꯁꯤꯜꯂꯛꯄꯅꯤ. ꯁꯤꯁꯤꯂꯤꯌꯥꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯄꯨꯔꯅ ꯃꯆꯦꯒꯤ ꯋꯥꯗꯨꯗ ꯁꯨꯒꯠꯂꯒ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯂꯩꯊꯣꯛꯏ. ꯃꯌꯥꯏꯗ ꯐꯝꯂꯤꯕ ꯑꯉꯥꯡꯗꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯔꯗꯨꯅ ꯅꯣꯛꯏ. ꯑꯗꯨꯒ ꯄꯨꯔꯅꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏ. ꯑꯩꯒꯤ ꯑꯕꯣꯛꯅ ꯀꯨꯊꯤ ꯌꯦꯡꯍꯧꯔꯕꯅꯤ. ꯑꯩꯒꯤ? ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯝꯂꯛꯏ. ꯄꯨꯔꯅ ꯅꯨꯡꯁꯥꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯉꯣꯟꯗ ꯉꯥꯊꯍꯜꯂꯤ. ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯗꯨꯅ ꯋꯥ ꯉꯥꯡꯂꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯝꯈ꯭ꯔꯦ. ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯥ ꯃꯊꯥ ꯁꯥꯕ ꯍꯦꯟꯒꯠꯂꯤ. ꯑꯗꯨꯅ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯇꯕꯅ ꯐꯩ ꯈꯜꯂꯤꯕꯅꯤ. ꯁꯣꯝꯗ ꯁꯪꯒꯃꯤꯇ꯭ꯔ ꯃꯧꯄꯥꯒꯤ ꯃꯑꯣꯡꯗꯨ ꯎꯔꯒ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯅꯣꯛꯏ. ꯂꯩꯐꯝ ꯌꯧꯕꯒ ꯁꯨꯅꯤꯜꯅ ꯊꯣꯛꯂꯛꯇꯨꯅ ꯑꯣꯛꯂꯦ. ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯃꯔꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯦ. ꯑꯄꯥꯔꯠꯃꯦꯟ ꯑꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯨꯞꯀꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯍꯥꯟꯅ ꯐꯪꯏ. ꯏꯔꯨ ꯃꯥꯏꯊ ꯇꯧꯔꯤꯉꯩ ꯄꯨꯔꯅ ꯍꯩꯔꯥꯁꯤꯡꯗꯨ ꯄꯤꯁ ꯃꯆꯥ ꯀꯛꯂꯒ ꯕꯥꯎꯜ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯝꯃꯤ. ꯑꯗꯨꯗꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯆꯥꯅꯕꯁꯤꯡꯗꯨ ꯄꯨꯊꯣꯛꯂꯦ. ꯆꯥꯛꯇꯤ ꯅꯠꯇꯦ. ꯏꯚꯤꯅꯤꯡꯒꯤ ꯆꯥꯒꯨꯝꯅ ꯑꯇꯩ ꯆꯥꯕ ꯌꯥꯕ ꯈꯔꯅꯤ. ꯄꯨꯡ 7 ꯇꯥꯔꯤ. ꯁꯃꯔ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯒꯤꯁꯨ ꯊꯦꯡꯅ ꯅꯨꯃꯤꯠ ꯇꯥꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ. ꯕꯦꯃꯅ ꯆꯥꯕꯗꯨ ꯌꯦꯡꯂꯒ ꯁꯨꯅꯤꯜꯅ ꯍꯥꯏꯔꯛꯏ. ꯍꯥꯎꯕ꯭ꯔꯥ ꯕꯦꯃ? ꯅꯪ ꯀꯀꯥꯒꯤ 5 ꯁ꯭ꯇꯥꯔ ꯁꯨꯞꯇꯣ? ꯍꯥꯎꯋꯦ. ꯅꯥꯕ ꯐꯕꯒ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯤꯖꯗꯣꯏꯅꯤꯗ. ꯌꯥꯝ ꯂꯩꯔꯤ. ꯁꯪꯒꯃꯤꯇ꯭ꯔꯅ ꯍꯪꯂꯛꯏ. ꯑꯄꯣꯏꯟꯃꯦꯟ ꯂꯧꯕꯒꯤꯗꯤ ꯀꯝꯗꯧꯔꯦ ꯁꯨꯅꯤꯜ?
Tha ama ngainabani waribudi haifet sarami aduna aina sum chawrakna khanbada week ani mukti yengse hair toba male jimsi pharine adudi kuina lesson basu hek nungai taba school su kuina lephaningde adagi mana masase sum sonjilak pasidane class ama hanjil halasira so amukhal khanjana reni aise chahi kyanu 14 ne handak 15 haidoni September da class ti kya karaba 10 kari ne mi metric tharam dai sidane ai gyana ma mangabani yam nori da dudi class ma potha thokpe ana ye gyauda basina khwai maru ni jimsi hoine adusu purna tapna haire class ma hanthabada mana nungai roi da boiradi adusu tawdabana phaida angang khara sumaina health issues leibagi gap leiraga lairik tambada confidence manglakpa ikairakpa interest leirak mayam ama thoi sisu khande yadaba purnagi wadu chumi haibagi mawongda nupi machado thumbs up tawrai aduga hai class yam miss tawrasu ai metric to pass to phawdi ngamni noina mark yam phangda yade hairadi ai khangdre purna haira pesing do frogna thillaga inbirai imong manungda emotion uthokpa tawdrabasu ma angangdi yamna luna tawi machegi macha singsi magi hek macha dawna loine maru oina macha nupi ahalbe masi maga hena naknaba oi machal manaw singi angangda mana ahanba angang oibanara affection si mangonda na hena leibadawna su tawi asumna asuk nungsi khraba macha sinare tabada mathwai nungai tabana kham theng khrabani adumakna panthaba tawdana lao haina ticket kaklibani bemasu magi mamsi ahal sida yamna keje atay mama khaina luna tawrasu tattana unaba loinaba hen khrabasu purnaga magagi marakta tonganba bonding ama leiri angang pisak piklingaidagi purnana yum thoklakpada magi kari leirakani khanna ngaiba mana hek pami haina panjakhibadu puduna lakpa kuina urudraga amuktang yumda lakpada nungai raba wari kaya ama libiba angakpa makhalgi mana amukta chatriba tadriba lamsingi oiba wari nungshiraba memories ngaktani mabuk thanna chanaba kharadu charaba matong purnagi bedroom da changduna hipkhre mayam punbada wangang saktuna yaurabasu masadu sonbana khitangda waganba chokthaba tawi angang du tumkhraba matong leihoriba singdu living room aduda pulli urakliba pochai mayamdo mathang puthoktuna thamlaga karina fridge ta hapchinba yaba karina mapanda thamba loina khaidokne sangamitrana tongana packet ama semi mayamdudagi khara lauthoklaga kanaino Cecilia hoigine purna makha taraktre Sunil mathanta thik noi ming banbada wa makha ta da baiwani taroi ma aina nahan wari sabada karim hairakte haine nangbo ngang du wari ga mata sanadraba mi kadaya ngang no da mabo ngang lo hai wari sema da puthora ko aina somda nangna hairam dau manbagi kari pura uge kari chaningi kaina hangurin aduga di khangsu khangamde pau phawraktaba hapta muksuri haine sum nungtigi wari sa leigadro wari sumta leitana asibu taba yaba waraba mana ngangi sibu Sunil asumai dum daw leirabani wari leite mana nupida sadobo wari sisu aikhoina thiru taribraba hujikpo kari no bai jegi bungo nangbo wari sanaba leite bu kaino nangbu pakhang natra haibani natte hai taningde ko nang Sunil amuka hena nokhatlei purnagi natai jadaba paukhumduda machina khumpham khangdabadu uraga amuka hena nokninglure purna sofa da famlambadagi makhada chatharaktuna masu polythene ama pairaga pochai khaidokpa hawi tawribadu uraga machina hanglei kanagino oza amagine sese calendar marusi so hapchilu yendem siga iromba chajanaba nungdangi chakto sangamitrana thongge hai adubu Sunil na yadre journey lakpagi waramlani haina pothahalli irenjana phamhanduna thamlaga mana oina thongi achamba ngakta oina tawre angangduna chaba yadoba khallaga adubu angangdo tumba hodokpa pakna yadraduna nungdangi chak chaba yaudre makhoi ahum tamak chare room de
Purnagi roomduda mama macha leihale. Purnana Shunilgi roomda lagduna tummi. Kuire, adumna room share tawraktaba. Shunil, thainagi matam ningsinglakduna hairai. Thaina dormitory da sumaina bed share tawbadu ningsingde. Nangna nongma kappado. Yumdai call pairaktabagi pukning yam nungsikiba numitto. Adugi aina nungaitraduna Sunil aiga tumsila ona kawa. Aduga nangna laaga aigi mondai phejuptagi nanap natin napi loin taisalamba. Nongalaga aimonda suwana langsilap. Aina sawra muglang thokpa. Phi sofamda phunabagi punishment punna chaminaba last. Hoine, yamdi phunare ibani thaina. Nakhangdaga thindatnabagi nahi tabasu yaukri. Matamdo pura wild. Nangna khare henjali. Aisu ngawi. Adubu purna nangdi level amani. Nongmaina phagi tawraga Tonijagi type da khuchepna khorida thaba ngamgadra hairubada nangna awinki thajilaktana ai sor funbado. Kitanga kalamadi nang sirambasu yai. Aduni aina kuna khalisi. Ado hojikti yam tapthakri. Wildness to mayai jamliba. Purna noi. Matam duma yam nangawi. Teenage matam si pura magi rebellious face asengbani. Mayum da mana fungatuna lakpa emotions bumba mathanta lam labna thokla aba matung loina phudore. Tauning bata tawi. Kanasu khide mana. Punishment chabagi akiba leirakte. Sini nani haibagi apanba amata thamakte. Vacation thaba phau mayum handaba matam yauki. Chauraba hostel building aduda tarak tha amagi vacation adu leikiba matang khara. Sunil sumayamdu ningsingladuna WakhaL khara lai. Purna. Nang Cecilia si tasing na pamdabro. Khangde dai. Hairo ni singna do. Pamba pamdaba haiba mayngonda leitre da hojikanse. Kaygumba sina aigi laibak na hairadi adum accept tawragi khanbagi wan. Kaybu tawruni. Hojik aigi option sima leiri haidana mayamna pibibasu nate. Laisu leitre. Oiroidaba ngakta ngaikre. Apamba kaisu. Ayingwai leminarakanda khwaidai important oiba khwaidai nungsiba moirakpasu yai. Adatari. Waridu tapna sanarambadagi tumthakre Purnado. Nongmagi koi chen bada warabani. Tumthabaga nakhokpa horakpada Sunilna prap haugatlagtuna mamaidu mona namsili. Masu duty kuina tarubagi gyan tana nungaina tumninglibani. Ayuk ngantado mahosagum jitenna Purna hobalai. Sangamitraso nganta hogatuna leirami. Purna racket ama paiduna thoklakpadu ubada kadai chattoino hangi. Adudagi maso masamana punsilaga thoklakpada yaurakle. Ayuki pung mga taba matangni nganthorakpada ngairi. Ngarang jitengi pinaba haiduna yomlaga thamkiba pochei aduso carry bag amada haplaga puthorei. Good morning oja. Morning. Haima, madi kanano? Aigi che malaybaduni. Ngarang lagba. Oh, hello ibema. Mingari ko ba? Sangamitra kawe oja. Ibungona oja malay na panbaduda sakhang naningdu na thoglain. Ayuk nganta se oja na sumay na hekek pui haye. Moy na hasing se tangali ni ibema. Nam du na puri ba ni ayna? Asi hay na noi. Purna potsing du piray. Se oja, yumdagi purak ba ni? Piraktra su yara sida. Potsay do paina park pawalagle. Sangamitra di gate adu da lip na lehore. Asum lakna jite na thoibi su kauthoi. Ngasi itha thazadana thoibi yaurakpaduda Purna haifeting ngai. Nancy su mamit mana pangba ngamda tungda moli inarei. Dandi da nupi maja ani du thoklaklibani. Jite na kanna hairi ngarang stair khara kabada muscle pain tawi haibagi thawoina puthoklibani. Hakjang sajel khara su tausi. Masa amatta phatre asina chingba. Park yaubaga sanaba hawi. Nancy ga thoibiga di walking oina footpath aduda round ahum marirak jeluraga pham bench tharibaduda phami. Jiten ga Purnaga badminton sanabadu yenglingai karom daino chinglemba hoisu walking laksili. Ayuk sida pulap punduna hek thingnare. Jiten di bhab oidabanina chinglemba bu kausili. Hello chinglemba.
Uncle, lao lao. Lao ne. Kaidano thayridubo. Chinglemba upai leita footpath adudagi kumtharaklaga sanariba mafamduda changsile. Jitena racket adu pire. Se. Amta yeithatlu yengise. Chinglemba racket tu paibaga mangda leplam libado purnani gyan khanglak Madi thoibiga nensiga khara chathoklaga phambaduda WakhaL tauringai uhaudrabani. Ningjing mangjing tauduna leplibado purnana uraduna kaurei. Chinglemba. Chinglemba khangyeng yengi. Purnasu service piru o haibagi mawongda makhut khatuna ingit taurei. Nungsa sor amuktang sangna hondoklaga satal ado wangna langkhatladuna yeirei. Service kopidu wangman khiduna purna romdadi chatraga anakpada hauriba upambi adomda paisinkhre aduga masa amada panduna leikre. Jiten tikhattana noi. Somdadi thoibiga nensiga mamitlaw thoktuna leire. Kari phibam no ngasigi sibo. Thoibina amukka hena tawfam ama khangde. Chinglembana sagatlamgadaba tension do ma masada su phaurakpadawna tawre. Magidama khallaga nungaitabana su kham thenglabani. Nensi di nogle. Wa, thoibia, sinse am phajare. Isireda. Tumilayuko. Wangba kanana helim ti yengi. Asi haina Nancy mamit nama uishinduna makhut o masawa tauna laptak leiriba anidu chang ole. Chapmana dro. Purna na khara hen bro. Chinglemba na hen bro. Adumana maleda. Henarasu kitang henabagumba. Hek yengbadadi khandokpham khangdre. Ado masak phajabasidi chinglemba na hen male. Wathi yam tawe nangse. Nang mittabudi amasine helamgani. Nancy, mayamgi normal mittana chinglemba na henba. Aigise bias oiba opinion natiko. Objective oni yenglagani hairaise. Hoye. Ado phasaba amane hen khrasu noi hero sidi ora thakdukpadi mane heli he. Nangi ora sina marolama. Aigi punsi sa nangna web novel onthoklabani namdana. Ai nokningbana si. Aswai chitlagam tanmo sila. Natradi chinglemba sa. Aina nokpa uradi amuk saurakpasu yayaba. Chinglemba Jitenga purnagagi marakta tawfam ama ikhang khangdrabani. Kari nunggi ayukta jogging tawninglubano khalai. Jitenna ahal oibagi adumna tawrabaso purnana khara hangadra khalubani. Adubu chap hek mane. Jitendagi kaishu tade purnaso. Ngahak lepki haibaga yaba natte. Hut huttuna satlar ado thomjillai. Awabaga khangdraba mi amagi saklonda. Jitenna nakalda sabas haina compliment piri. Haujikta bahab lakle. Waja anido aduk yanana pullibadugi maram. Mawong matawda yamna chanaba manaba ama yauri. Adumna minute 15 leptabi sanaraga break thai. Anakpa bench aduda punna makhoi ahum phamine. Nong phadok thoklakpanadi yaroi ne ibungo chinglemba nangbo. Hoyengka. Nungtigi laune. Ai ngana hogatpa ngamra yengi. Yenge nattene hogatluni. Hakchang nungaibani. Nganta hogatlu, nganta tum. Pung kyada tumge nangbo. Jiten wa mayam ama hangi. Chinglemba su lat tawna khomi. Somda purna nakalda famlibado wadi nganglakte. Adubu chinglembagi matawduda haifet yenglaga comfort pibagi mawongda makhutna manam ganda tapna pop tharai. Adumna wari khara tawramlaga chatlage haina chinglemba thokre. Jitena chetkriba chinglembada yenglaga masi ngangsi khara pangi. Aikhoi be mana lekhat pikrani. Yararoi. Purna khangnok noi khonjel thokna. Thoibigi dominating oiba nature do mitta khangu urakpani mikuptuda. Chinglemba chatkraba matung thoibi hoishu changlakle. Hallasi haidana hogatlaga parktagi thokle. Lambida wari sanaraduna lai. Noigi chedi thabak lebagi lairo natraga chumna koira ireibungo. Angang nabagi ni waja. Ihe kari oina none. Phasana khangdreda waja. Yumda yengakpadadi liver problem khara layana hairei hai. Appointment dilawrabani. Onthokpanida. Angang oina kaigi none mana liver soklibo. Chahi kayano. Chahi budi 13 suri. Oh. Anabagi wari tawpaduda
Thoibi Purnada lona amuk anirak yeng. Kayam kana naribano, layingbana kamdauba, haibana chingba, wahang kayasi, masada oina hangduna, wari saningba puglay. Heg marak thachiluba sunungai traduna, Jitenga ngangnaribadu oina taduna, tungda chatli. Purnasu tungda chatliba Thoibida, haifet onthoraktuna yenglai. Mana khalibana, ngarang purakpa potjay singdu, Thoibigisu khara pisira asin. Pakhek haudokpadi, pharak tagadra khana lakpaduna, Thoibi hoigi leifam yausilagli. Thoibi changhaurage haibaga, Purna, hobe hairai. Nabanigi potjay khara piraki, amalao. Thoibi lao haibadi yadraduna, amalao kauribani. Nensi nokningbadu khangjillaga, Thoibi de illi. Nang chalo, ay changamagi. Chatminasi kaino. Yari bema. Wahay si tuminna haibani, aduga, khonjel thokna amuk hairai. Ay thabak yameba, nang adum laro, breakfast mamagi.